Mla Kharagi Yumda attack Twduna Amang ata Thokhankhibadu political gamari Leinei HAINA HANNAGI Chief Minister NONGTHOKBAM Biren na PHONGDOKHRE Prime Minister gi chama kuntaret suba man ki baat edition gi thoram gamari Leinena Konthauzam da wangang bada mahak na makhata na haikibada manipur da thokhiba thodok singadu mina landarakpani mayam asi karimata khangdana Mla Kharagi Yumda attack tobiki madu kanana tawbano haiba kona thangda political gi instant ba rajnitiga saunaba ngakta oiramki miyamna wanaringai matamduda leivak asigi constitution gi matung ina mikhal pangthoktabadi yakide adubu mikhal aduda achumbana karino aranbana karino haiba khangdana Camp Singda Chatuna Masagi Yumda Halhangani Kanaba Mayam Ama Fanghangani Haiduna Emotion Sagatlaga Bot Kaki Emotion da Puraga Chatkibana Maram Ojuna Mla Singi Mayum Sing Akai Ato Yauki Adubo Hauzik Jay Ama Haukre ITP Singini Haiduna Tauramba Mayam Singadu Hauzik Kari Taurabage Haiba Wahang Hanki